ꯏꯁꯣꯔ ꯃꯍꯥꯛꯅ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ. Praise the Lord. ꯑꯍꯥꯟꯕꯃꯛꯇꯗ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩꯁꯦꯝꯕꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯑꯃꯁꯨꯡ ꯎꯕ ꯐꯪꯗꯕ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯃꯄꯥꯜ ꯅꯥꯏꯗꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯃꯔꯨꯞꯁꯤꯡ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯀꯟꯕꯤꯕ ꯃꯄꯨ, ꯀꯣꯛꯄꯤꯕ ꯃꯄꯨ, ꯅꯨꯡꯁꯤꯕꯤꯕ ꯃꯄꯨ, ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯊꯥꯗꯣꯛꯄꯤꯔꯔꯣꯏꯗꯧꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯡꯊꯣꯏꯔꯕ ꯃꯤꯡꯂꯦꯟꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ, ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯉꯁꯤ ꯃꯌꯥꯝꯗ ꯑꯊꯣꯏꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯃꯈꯛ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯃꯁꯨꯡ ꯇꯥꯍꯟꯖꯔꯛꯀꯦ. ꯍꯥꯏꯔꯤꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯖꯦꯅꯔꯦꯜ ꯋꯥꯍꯦꯡꯕꯝ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯅꯤ. ꯑꯣꯖꯥ ꯑꯁꯤ ꯑꯩꯒ ꯃꯃꯥꯡꯗ ꯈꯪꯅꯖꯕ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯏꯄꯥꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯍꯟꯕꯤꯕ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯣꯖꯥꯅ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯝꯕꯔ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯁꯨꯡ ꯑꯩꯅ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯤ ꯑꯃꯁꯨꯡ ꯑꯣꯖꯥꯅ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯛꯏ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯄꯅꯤ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ. ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯑꯣꯖꯥꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕ, ꯃꯌꯥꯝꯗ ꯇꯥꯍꯟꯖꯅꯤꯡꯕꯒꯤ ꯃꯔꯝꯅꯅꯤ. ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯍꯥꯏꯔꯤꯕ ꯖꯦꯅꯔꯦꯜ ꯋꯥꯍꯦꯡꯕꯝ ꯍꯥꯏꯔꯤꯕ ꯑꯣꯖꯥꯒꯤ ꯃꯤꯡꯊꯣꯟꯗ ꯑꯣꯖꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯕꯅꯤ. ꯃꯌꯥꯝ ꯆꯪꯗꯨꯅꯁꯨ ꯌꯦꯡꯕꯤꯌꯨ. ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯕ ꯑꯊꯣꯏꯕ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯀꯌꯥꯁꯨ ꯌꯥꯎꯕꯅꯤ. ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯑꯗꯨꯗꯁꯨ. ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯏꯁꯣꯔꯅ ꯑꯣꯖꯥꯕꯨ ꯀꯧꯊꯣꯛꯄꯤꯕ, ꯑꯣꯖꯥ ꯈꯛꯇ ꯅꯠꯇꯅ ꯑꯣꯖꯥꯒꯤ ꯅꯨꯄꯤꯕꯨꯁꯨ, ꯑꯣꯖꯥꯒꯤ ꯃꯤꯁꯦꯁꯄꯨꯁꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗ, ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯉꯛꯄ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯍꯩꯊꯕꯤꯈꯤꯕ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯁꯦꯜꯕꯦꯁꯟ ꯑꯔꯥꯟ ꯈꯨꯕꯝꯒꯤ ꯑꯣꯏꯔꯕ ꯇꯦꯁꯇꯤꯃꯣꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯐꯣꯡꯗꯣꯛꯄꯤꯕꯅꯤ. ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯇꯥꯕꯤꯌꯨ ꯑꯃꯁꯨꯡ ꯏꯁꯣꯔꯗꯒꯤ ꯊꯧꯖꯥꯜ ꯍꯦꯟꯅ ꯍꯦꯟꯅ ꯐꯪꯕꯤꯌꯨ. ꯊꯥꯖꯔꯕꯁꯤꯡꯅ ꯃꯌꯥꯝꯗꯁꯨ ꯈꯪꯖꯗ꯭ꯔꯤꯕꯁꯤꯡ ꯑꯃꯁꯨꯡ ꯑꯗꯣꯝꯅ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛꯇ ꯁꯤꯌꯔ ꯇꯧꯕꯤꯌꯨ. ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯕꯦꯜ ꯑꯥꯏꯀꯟꯕꯨꯁꯨ ꯅꯝꯕꯤꯔꯝꯃꯨ. ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯀꯔꯤ ꯂꯩ, ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ. ꯑꯩꯅ ꯃꯇꯨꯡꯗ ꯁꯦꯝꯖꯔꯛꯀꯗꯧꯔꯤꯕ, ꯏꯄꯥꯅ ꯐꯣꯡꯗꯣꯛꯍꯟꯕꯤꯒꯗꯧꯔꯤꯕ ꯋꯥꯄꯥꯎ ꯀꯌꯥ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯦꯡꯗꯒꯤ ꯑꯗꯣꯝꯗ ꯌꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ. ꯂꯣꯏꯅꯅ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯍꯥꯏꯖꯒꯦ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯤꯕꯒꯤ, ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯩꯅꯕꯒꯤ, ꯌꯥꯝ ꯍꯣꯠꯅꯕꯒꯤ, ꯑꯩꯈꯣই ꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯃꯄꯨ ꯑꯁꯤ ꯐꯪꯖꯕ ꯅꯠꯇꯦ. ꯑꯗꯨꯕꯨ ꯀꯟꯕꯤꯕ ꯃꯄꯨ ꯑꯃꯁꯨꯡ ꯑꯍꯤꯡꯕ ꯏꯁꯣꯔꯅ ꯂꯩꯕ ꯉꯝꯗꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯁꯦ ꯑꯋꯥꯕꯗ ꯂꯩꯕ ꯑꯃꯁꯨꯡ ꯑꯋꯥꯕꯗ ꯇꯥꯒꯗꯕꯗꯣ ꯃꯍꯥꯛꯅ ꯇꯥꯍꯟꯅꯤꯡꯗꯕꯒꯤ ꯃꯔꯝꯅ, ꯌꯥꯅꯤꯡꯗꯕꯒꯤ ꯃꯔꯝꯅ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯕꯅꯤ. ꯑꯩꯁꯨ ꯉꯥꯡꯖꯔꯤꯕ ꯑꯩꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯔꯝꯗꯦ, ꯌꯥꯝ ꯐꯠꯇꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗ ꯌꯥꯗꯕ ꯑꯍꯤꯡꯗ ꯄꯥꯁꯇꯔꯗ ꯐꯨꯔꯝꯕ ꯃꯤ ꯑꯃꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯗꯨꯅ ꯑꯩꯕꯨ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯍꯟꯕꯤꯔꯤꯕꯅꯤ. ꯊꯥꯒꯠꯆꯔꯤ. ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯌꯥꯝꯅ ꯊꯧꯖꯥꯜ ꯕꯣꯔ ꯌꯥꯝꯅ ꯍꯩꯊꯕꯤꯒꯅꯤ. ꯑꯣꯖꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯇꯥꯕꯤꯌꯨ ꯑꯃꯁꯨꯡ ꯀꯃꯦꯟ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯎ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯨꯝꯅꯃꯛꯄꯨ ꯍꯦꯟꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯅ ꯑꯥꯃꯦꯟ. ꯑꯍꯥꯟꯕꯃꯛꯇꯗ ꯁ꯭ꯋꯔꯒ ꯃꯥꯂꯦꯝ ꯑꯅꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯄꯥꯞ ꯆꯦꯟꯕ ꯃꯤ ꯑꯃꯕꯨ ꯀꯔꯝ ꯍꯥꯏꯅ ꯙꯔꯃ ꯆꯦꯜꯍꯟꯈꯤꯒꯦ ꯏꯁꯣꯔꯅ, ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯈꯤꯒꯦ ꯃꯍꯥꯛꯀꯤ ꯏꯈꯦꯡꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯩ ꯉꯁꯤ ꯑꯩꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯦꯁꯇꯤꯃꯣꯅꯤ ꯄꯤꯖꯒꯦ. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯆꯒꯦ. ꯑꯩꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯒꯤ ꯃꯤꯡ ꯋꯥꯍꯦꯡꯕꯝ ꯖꯦꯅꯔꯦꯜ. ꯑꯩ ꯄꯣꯔꯣꯝꯄꯥꯠ ꯊꯧꯕꯥꯜ ꯂꯩꯀꯥꯏꯗꯒꯤꯅꯤ.
ꯑꯩꯍꯥꯛ ꯑꯩꯒꯤ ꯁꯤꯟꯐꯝ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯁꯤ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯁ꯭ꯀꯨꯜ ꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯜꯐꯥ ꯑꯦꯟ ꯑꯣꯃꯦꯒꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯅꯤꯒꯤ ꯐꯥꯎꯟꯗꯔ ꯑꯣꯏꯅ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯦꯡꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯃꯇꯝ ꯑꯗꯨ 2020ꯒꯤ ꯀꯣꯔꯣꯅꯥ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯑꯩꯒꯤ ꯏꯄꯥ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯡꯉꯣꯝ ꯁꯟꯇ ꯃꯍꯥꯛꯅ ꯀꯤꯗꯅꯤ ꯀꯟꯅ ꯅꯥꯔꯤꯉꯩꯗ ꯍꯥꯏꯕꯗꯤ ꯀꯤꯗꯅꯤ ꯗꯥꯏꯂꯥꯏꯁꯤꯁ ꯑꯣꯔ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯉꯩꯗ ꯑꯩꯕꯨ ꯏꯃꯔꯖꯦꯟꯁꯤ ꯀꯦꯁ ꯑꯃꯒꯤ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯁꯦ ꯆꯪꯁꯤꯜꯂꯦ ꯃꯇꯝ ꯈꯔ ꯃꯍꯥꯛꯀ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯍꯜꯂꯣ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯌꯥꯕ ꯂꯥꯛꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯅ ꯅꯣꯏꯗꯥꯗꯒꯤ ꯁꯤꯁꯇꯔ ꯃꯅꯥꯛꯇ ꯆꯪꯖꯩ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯤꯡ ꯎꯃꯥ ꯀꯧꯏ ꯃꯍꯥꯛꯁꯨ ꯏꯁꯣꯔ ꯃꯁꯛ ꯈꯪꯖꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯅꯁꯨ ꯌꯥꯝ ꯀꯟꯅꯁꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯖꯥꯠꯅꯤ ꯑꯩꯕꯨ ꯏꯁꯣꯔꯅ ꯈꯪꯕ ꯍꯥꯏꯕꯗꯤ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯩꯅ ꯆꯪꯖꯕ ꯃꯇꯝꯗ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯅ ꯑꯩꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯖꯔꯤꯉꯩꯗ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯃꯥꯏ ꯃꯅꯥꯛꯇ ꯃꯔꯛ ꯃꯔꯛꯇ ꯆꯠꯂꯤ ꯑꯗꯨꯕꯨ ꯐꯦꯂꯣꯁꯤꯞꯁꯨ ꯌꯥꯎꯏ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯀꯅꯥꯅꯣ ꯖꯤꯁꯨꯁꯦ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯈꯜꯂꯨꯗꯦ ꯃꯌꯥꯝ ꯌꯥꯎꯏꯅ ꯍꯥꯏꯗꯅ ꯈꯔꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯌꯥꯝ ꯍꯨꯟꯅ ꯑꯗꯨꯃꯥꯏꯅ ꯀ꯭ꯂꯣꯖ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯨꯗꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯅꯣꯏꯗꯥꯗ ꯑꯩꯒꯤ ꯏꯆꯦ ꯃꯅꯥꯛꯇ ꯄꯣꯠ ꯈꯔꯁꯨ ꯂꯩꯒꯦ ꯑꯃꯁꯨꯡ ꯃꯥ ꯎꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯨꯡꯉꯔꯦ ꯑꯃꯁꯨꯡ ꯏꯚꯤꯅꯤꯡꯗꯨꯗ ꯃꯍꯥꯛ ꯉꯁꯤ ꯂꯦꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯩꯕꯗꯒꯤ ꯏꯚꯤꯅꯤꯡꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯖꯤꯟ ꯁꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝ ꯑꯦꯄꯥꯔꯠꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯕ꯭ꯂꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯆꯠꯂꯒ ꯎꯅꯕ ꯃꯇꯝꯗ ꯄꯥꯁꯇꯔ ꯑꯃ ꯂꯩꯕꯤꯔꯝꯃꯤ ꯄꯥꯁꯇꯔꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯄꯥꯁꯇꯔ ꯀꯦꯂꯦꯐ ꯇꯃꯦꯡꯂꯣꯡꯗꯒꯤꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯁꯨ ꯗꯦꯜꯂꯤꯗ ꯃꯍꯥꯛꯀꯤ ꯀꯩꯅꯣ ꯇꯧꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯏ ꯄꯥꯁꯇꯔꯁꯤ ꯃꯅꯥꯛꯇ ꯑꯩꯅ ꯆꯪꯖꯔꯀꯥꯟꯗ ꯄꯥꯁꯇꯔꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅꯁꯨ ꯋꯥꯍꯪ ꯍꯪꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯑꯃꯁꯨꯡ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯪꯅꯤꯡꯕꯒꯤ ꯋꯥꯀꯤꯜ ꯑꯃ ꯑꯣꯏꯕꯒꯤ ꯍꯦꯕꯤꯠꯁꯨ ꯂꯩꯕꯅꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯤ ꯄꯥꯁꯇꯔ ꯃꯗꯨꯗ ꯑꯩꯒꯤ ꯁꯃꯁ꯭ꯌꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯩ ꯌꯥꯝ ꯁꯥꯎꯒꯠꯂꯝꯃꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯄꯥꯁꯇꯔ ꯑꯅ ꯃꯥꯏ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯖꯩ ꯄꯥꯁꯇꯔꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯕꯣꯗꯤ ꯁꯣꯜ ꯑꯦꯟ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤ ꯁꯣꯜꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯁꯣꯜꯁꯤ ꯑꯃꯨꯛ ꯁ꯭ꯄꯤꯔꯤꯠꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁ꯭ꯄꯤꯔꯤꯠꯀꯤ ꯖꯒꯥꯁꯤꯗ ꯏꯊꯪ ꯊꯪꯕ ꯖꯒꯥꯁꯤꯗ ꯏꯁꯣꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯝ ꯏꯪꯊꯒꯅꯤ ꯍꯥꯏ ꯑꯗꯣ ꯏꯁꯣꯔ ꯂꯩꯇꯕ ꯁ꯭ꯄꯤꯔꯤꯠ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯠꯇꯕ ꯁ꯭ꯄꯤꯔꯤꯠ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯁꯥꯎꯕ ꯑꯗꯒꯤ ꯃꯤ ꯈꯟꯅꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯔꯥꯡꯅꯕ ꯊꯃꯣꯏ ꯂꯩꯒꯅꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯛꯏ ꯑꯩ ꯗꯤꯞꯂꯤ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯍꯣꯏ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯗꯨꯗ ꯑꯩ ꯌꯥꯝꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯁ꯭ꯄꯤꯔꯤꯠꯇꯨꯗ ꯖꯒꯥꯗꯨꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯥꯛꯍꯟꯅꯤꯡꯉꯝꯃꯤ ꯑꯃꯁꯨꯡ ꯍꯦꯟꯅ ꯈꯪꯅꯤꯡꯉꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯥꯡꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯩ ꯉꯁꯤ ꯒꯣꯁꯄꯦꯜ ꯅꯉꯣꯟꯗ ꯁꯦꯌꯔꯤꯡ ꯇꯧꯒꯦꯗꯅ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯍꯣꯏ ꯈꯜꯂꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯩꯅꯣꯅꯤ ꯃꯥ ꯍꯥꯏꯗꯣꯏꯁꯤꯕꯣ ꯑꯗꯨꯕꯨ ꯇꯥꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯐꯔꯦ ꯍꯥꯏꯕꯤꯌꯣ ꯍꯥꯏꯅ ꯑꯩ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯦ ꯃꯍꯥꯛꯅ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯄꯥꯞ ꯅꯪꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛꯀꯤ ꯄꯥꯞ ꯀꯣꯛꯄꯤꯕꯒꯤ ꯋꯥꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯀꯦꯜꯚꯔꯤ ꯀ꯭ꯔꯣꯁꯇ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯦ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯚꯔꯁ ꯑꯩꯉꯣꯟꯗ ꯄꯤꯕꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯐꯦꯂꯣꯁꯤꯞ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯧꯕ ꯃꯤ ꯑꯃꯅ ꯃꯤ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃ ꯂꯥꯛꯑꯝꯃꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯅꯪꯒꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯥꯞꯁꯦ ꯀꯦꯜꯚꯔꯤ ꯀ꯭ꯔꯣꯁꯇ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯖꯦꯅꯔꯦꯜ ꯅꯪ ꯄꯥꯞ ꯆꯦꯟꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯄꯥꯞ ꯂꯣꯏꯈ꯭ꯔꯅꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩ ꯅꯨꯃꯤꯠꯇꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯀꯔꯤ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯈ꯭ꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯁꯦꯜ ꯇꯣꯟꯕ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯀꯅꯥꯅꯣ ꯑꯃꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯂꯥꯛ 10, 15, 20 ꯇꯣꯟꯕ ꯃꯇꯝꯗ ꯀꯅꯥꯅꯣꯝꯃ ꯂꯥꯛꯑꯝꯃꯒ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯗꯣꯛꯄꯤ ꯇꯥꯔꯦ ꯅꯪ ꯍꯔꯥꯎꯕꯝꯊꯣꯛꯏ ꯍꯔꯥꯎꯕꯤꯔꯝꯒꯅꯤ ꯈꯜꯂꯦ ꯑꯩꯁꯨ ꯀꯔꯕꯥꯔ ꯇꯧꯔꯨꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥꯁꯦ ꯄꯨꯊꯒꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯅꯥꯅꯣꯝꯃꯅ ꯑꯩꯒꯤ ꯑꯌꯥꯝꯕ ꯁꯦꯟꯐꯝ ꯑꯃ ꯄꯣꯛꯊꯣꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯔꯥꯎꯕꯗꯧꯅ ꯑꯩꯒꯤ ꯄꯥꯞ ꯑꯩꯅ ꯇꯧꯈꯤꯕ ꯄꯥꯞ ꯄꯨꯝꯅꯃꯛꯁꯦ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯄꯥꯞꯁꯤꯡꯁꯦ ꯐꯤꯅꯤꯁ ꯑꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯞ ꯂꯣꯏꯈ꯭ꯔꯕꯅꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯌꯥꯡꯉꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯈꯜꯂꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯅꯤꯡꯉꯝꯃꯦ ꯑꯃꯁꯨꯡ ꯐꯣꯂꯣ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯥꯡꯗꯨꯗ
Mahan hai, and Sisu Crystal Oxalo, yes. I can't get Manazo Habit, Magna, Nangi the Makta gift, my arm to me. Nangi the Makta will Kayama, Virame, Apopa Kayam, Virame, and other Tiza war. I know Kalikari Burzal, which Hagu is Ala. Aduna, some have that. Sure, I get the Makta plan, Mayam the way Hanamana Tapi. You to the Yamarauzuki, Amasu, sure, say, Sikanano have that. Coming a me, Amasu, I do Luna Naimani put lucky. Matam later Matunda, Kapsangi Matamda, Kapsangi Matamda, I church, Amutan Kazo Panzaki, I could Matamda, I will Tapiramba, I could give Kawaii Punsida, Pastor Kayam, a little biki with Tapi Tabiki. Pastor Canada, Mazar Leva, I could give Pastor Monomonata, Chalagakoi, Sunday service of Yawu, such a Vada, a hand by Yawu meaning, a quickie, saying I as a David Hori. Hindu family that when I like from say I'm in a China pyramid, have a tare, and the Lamdum. Adu, let me do the Moina, praise and worship to me. Say Satan allow Pontor. I brought Tarns and a windows wall. Church and Kumaito on Ying Willina, I must remind of no as a coming on a check for limit. I don't disagree. Some of the nicest sermons right now, contact those in the lax again and Chamina Zan. Numtumaga is a Chamini. Yang brought Taiwan Amani Haita. Mayam say, I'm to wine, should go to me, I'm to wine, I should dagger, let me say. I'm a taste of fungi. Subsequently, Matan Wine came Mamasu, Moina Sindagi, and Matusu Observing, Yamwai, came to the Su and Su shows him as a conza with the Dapangani. When I learn I give the Pibusu, I give Luna Pibusu, and it shows a canano has come in as I had the mouth in a welcome the way. And the Matangsa, I give Piggy, Yamna, I give Minaviki, Athoiba Testimony, Havatare. Shores in a equibu, Kandu Bizane, a queen shore Kanbagamati. I get the PC, Jahi Ani home, depression Naraga, anxiety Naraga. Symptom Kaino Kangdaba. Moin doctor and I with the doctor shopping high. Manipuri doctor, Sure. Apalam, Andhra Pradesh, Bangalore, and Guwahati, see Yauraban. Doctor Kayama Kuchari. Adu public in my another. Doctor Among Yangani, Tama Lega, among Yangani, Tani, Magi results a problem like Manipurgi, my be. What of you know, direct Hajare? Manipurgi, labor, hey, my could you go the way out there? Pavamandi. And some have that. Sure, I could work and I was get through the worry. I could work, can do it, Tanjabi even high. Library and public. I could say, I have to short thing around that. Howsik Mahana lady of people Hana Naram Pura cure. Mahaki testimony no sharing those again. Okay, Masi Matunda, shows him Masakanga, shows Lapushi. Madam Nika, you know, have the Hana, I couldn't show for a Marika Mike for me, Canada for a Minu Kundi. I couldn't hire show for Matanda, Kaifomia, take the guide and Nahan Bigano, then Puchis Hangan view, what Papuing preview, so many need. Howsik tea can Adu Kuridu. Howsik sing hand on the Quirami wish was Ipa High. Ipa High Tanzai with the PV, but the car being reserved. Karagamba, showed a Karamba lie that Kuram Nagirman. Have a public. Show him a chow with our punks. Augusti Matamni, I sure I know Matangs, showed him as a Kangasu, Isis Karigumba Siragadi. I could just sort of check a Rachel with Rahab was young Sawish human. I know Dharma Chendragadi, I know Dharma Chendragadi, I could show him as a Kandragadi, sort of cello and a Bible Irame. That Noma, shows in a pop, Kokre have the Equitare, Amasu Tazare, Adubu, Kamanga Tazage have a taste of Mahitare, Masi Mahapole, when a sort of check the cello have. Karigumba Matamuda, Augusti Matamuda, I say, I give Matamu by a quick church high. I okay, Mamanga. I know, sure Masakanga and I get to be I Pulaga, I couldn't Pratna of the shoulder. Sure, I could Hawaii puts the Taki with the Bivang of Pastor Pinabio. A church PBO had not been Pratna. I would probably equate the Press Gospel Mission Church of the PV. Sure, no. Aduga, Matum the Levium of Pastor Sonan, Asamachan. Mahana, Equibu, fellowship to Vidame online. COVID Horochroma to me, Tabuk Setting Guy, Tabuk Payadi Maruna, I think all the numbers we Tabuk Suri. Manga, fellowship phone the I online to Na, Manhai. The general brother, Nahana Karmunga Sisi with Ardi,
are you going to go to heaven? Assurance later bra hai. Hai. I Christian ore. I Jesus Christ thadare adu I so na. I so chakri na hai. Man hai no. Jesus Christ ki thaza ukudima Jesus Christ bu man so ne hai ja ukudima dharma kana to roi. Heaven the chaloi ramdi Bible the jopiri aina nang ai ming da lai phata tan tho su ma to su ai nang bu aroi ma to thang de na hai ni hai ba verse ma su yaw aduna ma ne nang pap chen ba chen li ba chen da bra nang sure roi da bra aina khali ai phata ba di to wei su khang ga su ai phata ba to wei ai pap ki ta ba ka ma su to wei yang hai da ba ngang hai da ba mayam ma khoi to ni na ai chi pap chen ba na ka ai hai ai pastor ai gyan da de man ma hai bi Bible give verse yamna di hare du samlamna hairabda Roman chapter 3 verse 23 and 24. Example I sharing those again. Roman chapter Roman chapter 3 verse 23 24 da kali hai 23 da heights my high for all have seen and fall short of the glory of the God. We will be khuding magse pap tawre amsung ishwar gi magi benchmark to te yaudre hai so thare hai I could have thousand pretty much say. But surely you haven't your noise around that they won't tell me out there. A pum party have been a part of the one listens. And then a Fobakarmato, we can't have a labor. Masi Hydra, Supatato, have another day. I do Mika Yamana, a Fobakarmatona, a Fobahona Jaraga, my goodness, or Kana wanna say. Masi am Langani. Verman chapter 3, verse 23, that might have been a me, but 24 the Kari sing the humans. Being justified freely by His grace through the redemption that is in the Christ Jesus said. Adubu, I could say, glory the Yaudras, Benfa so I could say, Yahol Laker, Mana Yaholi Kanani Holy Heaven. So Christagi, one redeemed of you, I could say, Dharma Chenba, justified with single people, would see him with Heli. Masu, surely can do. That's why Yahoo Yaholi. Amasu, surely I could Pumba, that means if I will Pumba Tanjano, a season of PD Bible version. Tangsa so amusu khali achuma brne ado ina pap to bri me am do ni khali dukan do mana verse amusu pi kari hai nang na pap to nang na di hoi seng to pi me am do nang na prosecute to no ni ado ishwar gi meaning di kai le nang seng do kre hai prabhu ji ina seng do kre nang thaza re seng do kre but ai gi nang gi pap me am ni sang gi pra nang hem de bra na ang ma tam di mana kari hai Hebrew chapter 10 verse 17 the PVD. Then he added, their sin and their lawlessness did I will remember no more. General I na phatta ba to me am na ning sang ya du show na kari hai ai nang ning sang aroi ai na di nang ning sang biroi nang pa me am do no ba ai na nga na chungra prabhu na nga chungra so God na kari hai ay popping siya gawin. Sige verse ay itamoy na laka matunda. So na ay popping siya gawin ay targadi ay nakadumi makasabi dun. So na ay usengok pigre suntok pigre ay na Romans chapter 3 verse 23 and 24 that same na hai ay gawin masata and hallelujah. Ishwar ko thagat chay on the ehag ko ishwar na may macha o hindi na so welcome to pray I say I hingbagi like the ikre hai watam kalmu matamda haza matamda yamna numai punsi warti adugi matumda ai na shori wahida ingzaba punsi faith hingba hai bi shori wahida hingba hai do tamba horaki asinga sima testimony kaya malai ai na hygienic wa ai bu pram hai do tambi ki ai matamamda pesa yam na puram pesa tolam mi man 15 lakhs ko mai tolam adugi interest kun da ai Atau orang di Bangalore ciri, ada bukan sih pun mau kopi dari Bangalore, pun nama. Atau saya nak tu nak pesat dengan iwan tapi pun shore nak tahu saya mana ibu lona bidu na, awak betar apa kaya ada semua nak kan beri amusun tak pilih tak cari kaya mau, anak tak cari temu ina. Juga video sena yang beri pun nama Prabhu Yesus Kristus bingda, yang pun nama ko hanya tak cari, nak kau ibu Shona soidana blessing people we wish you adu mayam puno mo thaza ki thaza riba
ꯍꯥꯏꯕꯗꯤ ꯏꯁꯣꯔꯕꯨ ꯁꯛ ꯈꯪꯗ꯭ꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯀꯅꯥꯅꯣ ꯑꯃꯇꯪ ꯊꯤꯕꯤꯌꯨ ꯂꯥꯏ ꯑꯇꯣꯞꯄ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯛ ꯀꯛꯈꯠꯇꯅ ꯁꯤꯕ ꯌꯥꯏ ꯑꯗꯨꯕꯨ प्रभु जीशु ख्रिस्त थेंगना भी खुदी मत लेम द मांगदे थमोई नुलुपियो ख्रिस्त द नानो खंबियो मयाम लेरमनी लाई पोती कोरांग लेरमनी अदु ईश्वर अमतना नंगी पाप की दम सिबी की बमते यावदे ओनली प्रभु जीशु ख्रिस्त कतनी महाकतरी एकोगी लंबी एकोगी सोल चक्र लंबी से अतोप मीन्स अमत लेतबनी मयाम नम मया की दुनिया दा टावर लेबिगनु असेंग ब ईश्वर कनानो खंबियो जीशु ख्रिस्त कतनी असेंग ईश्वर से उसी हर मयाम दी काइंड ऑफ थिंग जगे थैंक यू वेरी मच मयाम सल्वेशन टेस्टिमोनी सेम्बियो ईश्वर को खंगमिनसे नुआइबा ईश्वर की लमदो सोदन लाकनी हगचरी प्रभु जीशु ख्रिस्त की मिंग द मयाम पुनो मोना थैंक यू